ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯄ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯌꯥꯝꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ꯫ ꯃꯆꯥꯁꯤꯡꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯗ ꯑꯍꯜ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯐꯪꯂꯝꯗꯦ꯫ ꯃꯆꯥꯁꯤꯡꯁꯨ ꯋꯥꯈꯜ ꯇꯥꯕ ꯏꯃꯨꯡꯒꯤ ꯈꯟꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯄꯥ ꯃꯃꯥꯕꯨ ꯑꯣꯠꯄ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯕꯅ ꯑꯅꯝꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯥꯃꯨꯅ ꯃꯆꯥ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯀꯧꯁꯤꯟꯗꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯥꯆꯥ, ꯉꯁꯤꯗꯤ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ, ꯅꯈꯣꯏ ꯂꯣꯏꯅ ꯃꯨꯟꯅ ꯇꯥꯎ꯫ ꯏꯄꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯅꯃꯥꯁꯨ ꯁꯣꯟꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯑꯉꯝ ꯊꯕꯛ ꯇꯧꯔꯒ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯕ ꯍꯣꯠꯅꯧ꯫ ꯅꯃꯥꯒ ꯑꯩꯒꯅ ꯀꯜꯂꯤꯉꯩꯗꯤ ꯐꯩꯗꯣ, ꯅꯈꯣꯏꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯋꯥꯈꯜ ꯇꯥꯕ꯭ꯔꯣ? ꯕꯥꯕꯥ, ꯑꯩꯗꯤ ꯌꯨꯝ ꯄꯥꯟꯈ꯭ꯔꯅꯤ꯫ ꯁꯤꯗ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯑꯩ ꯉꯥꯎꯗꯨꯅ ꯆꯠꯇꯧꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯔꯒ ꯅꯝꯗꯅ ꯂꯩꯁꯤꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯅꯤ꯫ ꯏꯄꯥꯒꯤ ꯑꯇꯣꯝꯕꯤ, ꯅꯪꯕꯨ ꯑꯗꯨꯝꯕꯗꯣ ꯍꯥꯏꯒꯅꯨꯅꯦ꯫ ꯅꯕꯨꯡ ꯅꯆꯦ ꯃꯌꯥꯝ ꯂꯩꯔꯤꯕꯁꯦ, ꯃꯈꯣꯏ ꯂꯣꯏꯔꯒ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯇꯧꯕ ꯌꯥꯏ꯫ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯨꯅ ꯃꯈꯣꯏ ꯍꯣꯡꯗ꯭ꯔꯤꯉꯩ ꯅꯪ ꯍꯥꯟꯅ ꯍꯣꯡꯕ ꯍꯥꯏꯗꯨꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯀꯩ ꯅꯨꯄꯥꯕꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯕꯨꯡ ꯏꯆꯦ ꯃꯌꯥꯝꯁꯤ ꯍꯣꯡꯕ ꯉꯥꯏꯔꯗꯤ ꯑꯩ ꯅꯨꯄꯥ ꯐꯪꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯤ꯫ ꯍꯧꯖꯤꯛ ꯁꯛ ꯈꯔ ꯐꯖꯔꯤꯉꯩꯁꯤꯗ ꯅꯨꯄꯥ ꯐꯥꯔꯒ ꯂꯩꯁꯤꯟꯒꯗꯧꯅꯤ꯫ ꯊꯣꯏꯅꯨꯒꯤ ꯋꯥꯁꯤꯗ ꯃꯆꯦ ꯌꯥꯏꯃꯅ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩ꯫ ꯃꯕꯨꯡ ꯑꯍꯜ ꯃꯅꯤꯅ ꯌꯥꯝ ꯋꯥꯈꯜ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯊꯣꯏꯅꯨꯕꯨ ꯆꯩꯔꯛꯏ꯫ ꯊꯣꯏꯅꯣ, ꯀꯩꯅꯣꯅꯦ ꯅꯪꯕꯣ? ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯦ ꯀꯔꯤꯁꯨ ꯏꯀꯥꯏꯕꯒ ꯐꯥꯎꯗꯕ꯭ꯔꯣ? ꯕꯥꯕꯥ ꯏꯃꯥꯒꯤ ꯃꯥꯡꯗ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗꯤ ꯐꯖꯃꯟꯗꯦꯗꯅ ꯅꯪꯁꯨ꯫ ꯇꯥꯆꯧ, ꯅꯒꯨꯟ ꯈꯪꯉꯤ꯫ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯁꯥꯔꯅꯨ꯫ ꯇꯥꯆꯧꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩ ꯍꯥꯟꯅ ꯂꯨꯍꯣꯡꯖꯈꯤꯒꯦ꯫ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯆꯪꯕꯤꯔꯛꯑꯣꯏ꯫ ꯍꯦꯔꯥ ꯇꯣꯝꯕꯤ, ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯁꯥꯕꯗ ꯃꯤꯇꯣꯞ ꯄꯨꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯒꯅꯨ꯫ ꯃꯆꯥ ꯑꯅꯤꯅ ꯊꯑꯣꯏꯅ ꯁꯥꯎꯒꯠꯅꯔꯛꯄꯗꯨꯗꯗꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯀꯣꯛ ꯉꯥꯎꯔꯤ꯫ ꯃꯃꯥ ꯏꯕꯦꯜꯂꯩꯅ ꯃꯆꯥ ꯑꯅꯤꯕꯨ ꯈꯝꯗꯣꯔꯛꯏ꯫ ꯍꯥꯏ, ꯅꯈꯣꯏꯕꯨ ꯇꯣꯛꯂꯣꯅꯦ꯫ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤ ꯅꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦꯅꯦ꯫ ꯏꯃꯨꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯅꯈꯣꯏꯁꯨ ꯊꯕꯛ ꯁꯨꯅꯣꯃꯨ ꯍꯥꯏꯕꯅꯤ꯫ ꯃꯃꯥꯒꯤ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯆꯦ ꯌꯥꯏꯃ ꯊꯥꯔꯤꯛꯅ ꯌꯥꯝ ꯇꯟꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯉꯣꯟꯗ ꯐꯤ ꯁꯥꯎ, ꯊꯕꯛ ꯇꯧ ꯀꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ꯫ ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯕ꯫ ꯑꯩꯗꯤ ꯌꯨꯝꯁꯤꯒꯤ ꯐꯅꯕ ꯋꯥꯈꯜ ꯈꯟꯕꯤꯒꯦ꯫ ꯑꯇꯩ ꯂꯩꯔꯤꯁꯤꯅ ꯊꯕꯛ ꯁꯨꯍꯟꯁꯤ꯫ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯁꯛꯀꯁꯦ ꯌꯥꯝ ꯊꯤꯖꯤꯟꯗꯧꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯥꯅ ꯑꯃꯨꯛ ꯄꯥꯝꯗꯗꯨꯅ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯤ꯫ ꯑꯗꯨꯅ ꯅꯆꯥꯗꯤ ꯊꯕꯛ ꯁꯨꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ꯫ ꯍꯦꯔꯥ, ꯏꯆꯦꯒꯤꯗꯨ ꯑꯩꯈꯣꯏꯕꯨ ꯃꯤꯅꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯤꯔꯣ? ꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ, ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯅꯣꯏꯅ ꯁꯛ ꯊꯤꯖꯤꯟꯒꯅꯤ, ꯅꯨꯄꯥ ꯐꯪꯂꯣꯏ ꯈꯟꯕꯒꯨꯝ ꯑꯩꯈꯣꯏꯁꯨ ꯁꯛ ꯊꯤꯖꯤꯟꯈ꯭ꯔꯕꯗꯤ ꯅꯨꯄꯤꯅ ꯄꯥꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ ꯑꯔꯤꯕ ꯃꯤꯡꯊꯣꯜ ꯍꯦꯛꯇ ꯐꯪꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯌꯨꯝꯁꯤꯗ ꯂꯩꯍꯧꯗꯨꯅ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯍꯧꯗꯣꯏꯅꯤ꯫ ꯏꯆꯦꯍꯣꯏꯗꯤ ꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯄꯥꯕ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯎꯔꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯉꯩꯗ ꯇꯧꯕ ꯌꯥꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯅꯥꯎ ꯊꯝꯕꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯅꯤꯁꯨ ꯋꯥ ꯄꯥꯡꯁꯤꯜꯂꯤ꯫ ꯍꯣꯏꯅꯦ, ꯊꯝꯕꯧꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕ, ꯅꯨꯄꯤ ꯅꯈꯣꯏ ꯑꯍꯨꯝꯅꯤ ꯂꯩꯔꯤꯕ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯤ ꯅꯈꯣꯏꯒꯤ ꯗꯥꯏꯅꯤ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯅꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯇꯧꯍꯧꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯀꯅꯥꯁꯨ ꯌꯦꯠꯄ ꯌꯥꯔꯣꯏ꯫ ꯀꯩꯅꯣꯗ, ꯇꯥꯆꯧꯒꯤ ꯋꯥꯗꯨꯗꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯈꯛꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤ꯫ ꯇꯥꯆꯧ ꯍꯣꯏꯁꯨ ꯇꯧꯗꯧꯅꯤ꯫ ꯑꯩꯈꯣꯏꯗ ꯈꯛ ꯏꯟꯊꯣꯛꯄꯤꯅꯨ꯫ ꯏꯃꯥ ꯄꯥꯕꯒꯤ ꯃꯆꯥꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯅꯠꯇꯤꯌꯦ, ꯅꯨꯄꯥ ꯅꯣꯏ ꯑꯅꯤꯁꯨꯅꯤ꯫ ꯑꯗꯨꯅ ꯊꯕꯛꯁꯦ ꯈꯥꯏꯗꯣꯛꯅꯔꯒ ꯇꯧꯗꯧꯅꯤ꯫ ꯏꯆꯦ ꯇꯣꯝꯕꯤꯒꯤ ꯋꯥꯁꯤ ꯌꯥꯏꯅꯦ ꯇꯥꯆꯧ꯫ ꯊꯕꯛ ꯈꯥꯏꯗꯣꯛꯂꯒ ꯑꯣꯏꯁꯨ ꯇꯧꯔꯁꯤ, ꯈꯟꯅꯗꯅꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯁꯨ ꯁꯥꯎꯅꯔꯔꯣꯏ꯫ ꯃꯆꯥ ꯃꯌꯥꯝꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯗꯨ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯣ ꯍꯟꯗꯛꯇꯤ ꯋꯥ ꯉꯥꯡꯂꯛꯏ꯫ ꯃꯅꯤ, ꯊꯝꯕꯧꯒ ꯅꯈꯣꯏ ꯑꯅꯤꯅ ꯄꯟꯖꯥꯎ ꯁꯨꯗꯧ꯫ ꯑꯗꯨꯒ ꯊꯥꯔꯤꯛ, ꯇꯣꯝꯕꯤ, ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗ ꯂꯩꯔꯒ ꯇꯧꯕ ꯌꯥꯕ ꯁꯦꯜ ꯊꯣꯛꯇꯧꯕ ꯊꯕꯛ ꯇꯧꯗꯧꯅꯤ꯫ ꯏꯆꯥ ꯊꯣꯏꯅꯨꯅ ꯌꯨꯝꯒꯤ ꯆꯥꯛꯊꯣꯡꯐꯧꯁꯨ ꯇꯧꯗꯧꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯅꯈꯣꯏ ꯑꯃꯅ ꯍꯦꯛ ꯌꯦꯜꯂꯛꯄꯗ ꯌꯨꯝꯁꯤꯗ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ꯫ ꯑꯗꯨꯒ ꯌꯨꯝꯐꯝꯁꯤꯁꯨ ꯃꯤꯗ ꯄꯤꯊꯣꯛꯀꯅꯤ ꯑꯩꯅ꯫ ꯃꯄꯥꯒꯤ ꯑꯍꯛꯄ ꯋꯥꯔꯦꯞꯁꯤꯗ ꯃꯆꯥꯁꯤꯡꯗꯨ ꯑꯍꯦꯟꯕ ꯋꯥ ꯍꯩꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯇꯨꯃꯤꯟ ꯏꯃꯨꯡ ꯆꯪꯅꯈ꯭ꯔꯤ꯫ ꯃꯆꯥꯁꯤꯡ ꯏꯃꯨꯡ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯍꯧꯔꯤꯕ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯃꯃꯥ, ꯅꯆꯥꯁꯤꯡꯁꯤ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝꯁꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯋꯥꯍꯧꯒꯅꯤ꯫ ꯑꯩꯈꯣꯏ ꯂꯩꯔꯤꯈꯩꯗꯤ ꯐꯅꯤ꯫ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯨꯡꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯃꯥꯡꯕ ꯁꯣꯏꯗ꯭ꯔꯤ꯫ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯆꯞ ꯍꯦꯛꯇ ꯃꯥꯟꯅꯩ꯫ ꯃꯈꯣꯏꯅ ꯊꯣꯛꯄ ꯇꯧꯒꯗꯕ ꯉꯥꯛꯇꯅꯤ꯫
ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯁꯤꯃꯅ ꯈꯔ ꯐꯩ ꯍꯥꯏꯗꯧꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯑꯆꯨꯝꯕꯅꯤ ꯃꯄꯥ, ꯑꯩꯈꯣꯏꯕꯨ ꯌꯣꯟꯕ ꯏꯆꯥ ꯉꯥꯛꯇꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯤ ꯈꯔ ꯐꯔꯝꯃꯤꯗꯣ ꯍꯧꯖꯤꯛ ꯄꯥꯈꯪ ꯂꯩꯁꯥ ꯐꯥꯔꯕ ꯃꯇꯝꯁꯤꯗꯅ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ ꯃꯈꯣꯏꯕꯨ ꯁꯦꯟꯅꯕ꯫ ꯇꯨꯡꯒꯤ ꯈꯟꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯑꯩꯗꯤ꯫ ꯏꯕꯦꯂꯩ, ꯃꯁꯤꯅꯤꯅꯦ ꯏꯆꯥ ꯄꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨ꯫ ꯃꯤꯒꯤ ꯃꯆꯥꯅ ꯃꯄꯥ ꯃꯃꯥꯕꯨ ꯋꯥꯈꯤꯅꯤ ꯍꯥꯏꯅ ꯊꯕꯛ ꯃꯇꯦꯡ ꯇꯧꯁꯤꯜꯂꯤ꯫ ꯑꯩꯈꯣꯏꯒꯤꯅ ꯊꯤꯟꯗꯨꯅ ꯇꯥꯛꯂꯕꯁꯨ ꯊꯕꯛ ꯇꯧꯅꯤꯡꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯨ ꯂꯩ꯫ ꯃꯈꯣꯏꯕꯨ ꯋꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯇꯧꯍꯜꯂꯨꯗꯕꯒꯤ ꯃꯍꯩꯅꯤ ꯏꯕꯥꯅꯤꯅ ꯐꯪꯂꯤꯕꯁꯦ꯫ ꯋꯥꯔꯁꯨ ꯋꯥꯅ ꯈꯔꯇ ꯑꯣꯏꯔꯁꯨ ꯇꯧꯍꯜꯂꯝꯂꯕꯗꯤ ꯑꯁꯨꯝ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯕ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯇꯣꯛꯂꯁꯤ ꯃꯄꯥ, ꯑꯩꯈꯣꯏꯁꯨ ꯉꯝꯂꯤꯈꯩ ꯃꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯁꯤ꯫ ꯇꯥꯔꯔꯣꯏ ꯍꯥꯏꯅ ꯇꯥꯗ꯭ꯔꯒꯅ ꯀꯝꯗꯧꯅꯤ? ꯋꯥꯖꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯅꯤꯗꯨ ꯑꯄꯦꯟ ꯄꯦꯟꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯩ꯫ ꯑꯁꯣꯝꯗꯅ ꯑꯍꯜ ꯑꯃꯒ ꯁꯅꯥꯔꯩꯒ ꯀꯟꯅ ꯈꯠꯅꯔꯤ꯫ ꯏꯄꯥꯅ ꯂꯧꯈꯤꯕ ꯁꯦꯜꯗꯣ ꯄꯤꯕꯤꯔꯣ ꯍꯥꯏꯕꯅꯤ꯫ ꯑꯩꯕꯨ ꯆꯤꯟ ꯌꯥꯝꯅ ꯀꯟꯕꯤ, ꯑꯍꯜ ꯂꯃꯟꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤ ꯂꯩꯁꯥꯕꯤ ꯇꯥꯟꯅꯕ ꯁꯤꯟꯕꯤꯔꯛꯀꯅꯣ꯫ ꯍꯩ ꯁꯅꯥꯔꯩ, ꯅꯪꯕꯨ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ꯫ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯄꯤꯔꯣꯏꯗꯤ ꯍꯥꯏꯗꯦꯗꯅ꯫ ꯅꯃꯥꯕꯣꯛꯁꯨ ꯂꯩꯇꯦ, ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯂꯧ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯁꯥꯡꯊꯍꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤꯗꯤ ꯃꯇꯝ ꯁꯣꯏꯕ ꯌꯥꯔꯣꯏ꯫ ꯏꯄꯥꯅ ꯑꯌꯨꯛꯇ ꯄꯤꯒꯦ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯤꯅꯤ, ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯉꯩꯁꯤꯗ ꯄꯨꯔꯒ ꯆꯠꯆꯈ꯭ꯔꯒꯦ꯫ ꯍꯦꯔ ꯁꯅꯥꯔꯩ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏ, ꯊꯕꯛ ꯆꯤꯟꯕ ꯀꯥꯏꯗꯨꯗꯤ ꯍꯥꯏꯅꯨ꯫ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯂꯩꯔꯤꯕꯅꯦ꯫ ꯅꯪꯅ ꯑꯌꯨꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯂꯥꯛꯂꯒ ꯂꯩꯁꯤꯜꯂꯕꯅꯤꯅ ꯑꯩꯒꯤ ꯊꯕꯛ ꯃꯥꯡꯂꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤꯁꯨ ꯁꯦꯜꯗꯨꯒ ꯃꯃꯜ ꯃꯥꯟꯅꯗꯧꯕ ꯌꯨꯝꯗ ꯂꯩꯕ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯑꯣꯏꯅ ꯄꯨꯔꯅꯤ꯫ ꯍꯣꯏ, ꯃꯗꯨꯗꯤ ꯐꯖꯃꯟꯗꯦꯅꯦ꯫ ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ? ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯐꯥꯎꯗꯕ ꯑꯣꯏꯔꯕꯗꯤ ꯁꯦꯜꯗꯣ ꯁꯠ ꯄꯤꯊꯣꯔꯛꯂꯣ꯫ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯖꯗꯦ꯫ ꯅꯃꯥꯕꯣꯛ ꯂꯥꯛꯄ ꯉꯥꯏꯌꯨ, ꯑꯗꯨꯒ ꯅꯪꯒꯤ ꯁꯦꯜꯗꯨ ꯄꯨꯔꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯕꯦꯝꯃ, ꯅꯪ ꯑꯃ ꯉꯥꯡꯅ ꯁꯛꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯍꯦ꯫ ꯑꯅꯤꯗꯨ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯉꯥꯡꯈꯠꯅꯔꯛꯂꯤ꯫ ꯑꯍꯜꯗꯨꯁꯨ ꯁꯦꯜ ꯄꯤꯗꯅꯕꯨ ꯂꯩꯄꯥꯔꯩ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯁꯤ ꯈꯪꯕꯅ ꯁꯅꯥꯔꯩꯁꯨ ꯑꯉꯝ ꯑꯗꯨꯃꯛ ꯇꯥꯜꯂꯤ꯫ ꯀꯥꯏꯅ ꯊꯪꯅ ꯉꯥꯡꯅꯕ ꯉꯝꯗꯕꯗꯒꯤ ꯁꯅꯥꯔꯩꯅ ꯉꯝꯗꯨꯅ ꯁꯦꯜ ꯂꯧꯔꯒ ꯍꯜꯂꯛꯂꯤ꯫ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯁꯅꯥꯔꯩꯗꯨ ꯃꯊꯟꯇ ꯏꯁꯧ ꯂꯥꯡꯂꯤ꯫ ꯁꯦꯜ ꯂꯩꯅ ꯂꯩꯅ ꯄꯤꯅꯤꯡꯗ꯭ꯔꯤꯕꯅꯤ ꯃꯥꯒꯤꯁꯦ꯫ ꯃꯍꯥꯛꯀꯤ ꯑꯍꯜ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯆꯤꯟ ꯊꯤꯕ꯫ ꯃꯥꯒꯤ ꯃꯤ ꯈꯨꯗꯤꯡ ꯃꯥꯅ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯅ ꯌꯥꯗꯧꯅꯤꯡꯂꯤꯔ ꯈꯪꯗꯦꯅꯦ꯫ ꯁꯅꯥꯔꯩ ꯑꯩꯉꯣꯟꯗꯕꯨ ꯁꯤꯡꯅꯕ ꯁꯥꯔꯗꯅ꯫ ꯁꯅꯥꯔꯩꯅ ꯃꯊꯟꯇ ꯋꯥ ꯉꯥꯡꯂꯤꯕꯗꯨ ꯂꯝꯕꯤ ꯆꯠꯄ ꯃꯤꯅ ꯎꯕꯗ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯥꯕꯨ ꯌꯦꯡꯂꯝꯃꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯃꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗꯩ ꯇꯨꯃꯤꯟ ꯃꯌꯨꯝ ꯍꯟꯈ꯭ꯔꯤ꯫ ꯁꯣꯝꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥ ꯇꯥꯟꯅꯔꯤ꯫ ꯊꯣꯆꯣ, ꯀꯔꯤ ꯊꯕꯛꯅꯣ ꯏꯕꯥꯅꯤꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯅꯨꯄꯥꯅꯤꯅ ꯑꯩꯈꯣꯏꯗꯤ ꯍꯦꯛꯇ ꯊꯕꯛ ꯁꯨꯍꯩ, ꯄꯥꯕꯁꯤꯁꯨ ꯐꯔꯣꯏꯗꯧꯔꯤ꯫ ꯃꯆꯥ ꯑꯩꯈꯣꯏꯗꯕꯨ ꯍꯧꯖꯤꯛꯇꯒꯤ ꯊꯕꯛ ꯁꯨꯍꯜꯂꯒꯦ ꯈꯜꯂꯤꯕꯁꯦ꯫ ꯑꯊꯣꯝꯕ, ꯅꯪꯕꯨ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ꯫ ꯑꯩꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯤꯅꯤ꯫ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛꯄꯨ ꯀꯔꯤ ꯂꯩꯇꯅ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯁꯨꯗꯣꯏꯁꯤꯕꯣ? ꯑꯗꯨꯅꯦ ꯇꯥꯆꯧ, ꯏꯆꯦꯍꯣꯏ ꯂꯩꯔꯤꯁꯤꯗ ꯐꯤ ꯁꯥꯜꯂꯒ ꯁꯦꯜ ꯇꯥꯜꯍꯟꯒꯦ ꯍꯥꯏꯗꯦ꯫ ꯑꯩꯈꯣꯏꯗꯨꯕꯨ ꯍꯦꯛꯇ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯁꯣꯝ ꯏꯃꯨꯡꯗꯁꯨ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯀꯟꯅ ꯇꯧꯔꯤ꯫ ꯑꯃꯅ ꯑꯃ ꯍꯥꯏ, ꯑꯃꯅ ꯑꯃ ꯍꯥꯏ ꯇꯧꯅꯔꯤ꯫ ꯊꯣꯏꯅꯣ, ꯅꯪꯗꯤ ꯅꯈꯨꯠ ꯅꯁꯥ ꯌꯥꯝ ꯍꯩꯕꯅꯤ, ꯑꯗꯨꯅ ꯐꯤ ꯁꯥꯔꯒ ꯁꯦꯜ ꯇꯥꯜꯂꯣ꯫ ꯏꯆꯦꯅ ꯆꯥꯛꯇꯣ ꯑꯗꯨꯝ ꯊꯣꯡꯕꯤꯔꯒꯦ꯫ ꯀꯔꯤꯅꯣꯗ ꯏꯆꯦ ꯌꯥꯏ, ꯆꯥꯛꯇꯣ ꯏꯆꯦ ꯌꯥꯏꯅ ꯊꯣꯡꯂꯗꯤ ꯆꯥꯕꯒ ꯑꯃꯠꯇ ꯌꯥꯔꯔꯣꯏ꯫ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯁꯤꯗ ꯅꯣꯡꯃꯇ ꯆꯥꯛꯈꯨꯝ ꯆꯪꯂꯒ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯇꯧꯗꯕ ꯏꯆꯦ ꯌꯥꯏꯅ ꯀꯔꯤ ꯈꯪꯗꯣꯏꯅꯣ? ꯇꯨꯃꯤꯟ ꯂꯩꯌꯨ ꯊꯣꯏꯅꯣ, ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯇꯧꯔꯣꯏꯅ ꯇꯧꯕꯤꯗꯕꯅꯤ꯫ ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ? ꯑꯩꯅ ꯊꯣꯡꯕꯅꯤ ꯍꯦꯟꯅ ꯍꯥꯎꯗꯣꯔꯤꯕꯅꯤ꯫ ꯏꯆꯦꯒ ꯅꯪꯒꯅ ꯐꯤ ꯁꯥꯔꯣ, ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯕ꯫ ꯑꯍꯥꯡꯕꯗ ꯊꯕꯛꯁꯨ ꯑꯗꯨꯝ ꯇꯧꯁꯤꯟꯕ ꯌꯥꯔꯤ꯫ ꯏꯁ, ꯑꯩꯈꯣꯏꯅ ꯐꯤꯁꯨ ꯁꯥꯕ ꯊꯕꯛꯁꯨ ꯑꯗꯨꯝ ꯌꯥꯎꯁꯤꯜꯂꯗꯤ ꯏꯆꯦ ꯌꯥꯏꯗꯤ ꯃꯍꯥꯔꯥꯅꯤꯒꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦꯁꯤꯅꯤꯅꯦ ꯈꯜꯂꯤꯁꯦ꯫ ꯉꯝꯖꯗ꯭ꯔꯤ꯫ ꯑꯩꯁꯦ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯊꯕꯛ ꯇꯧꯗꯕꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ꯫ ꯌꯥꯔꯦ, ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯣ ꯑꯗꯥꯏꯗ ꯂꯣꯏꯁꯤꯜꯂꯨ, ꯑꯩ ꯇꯥꯕ ꯋꯥꯔꯤ꯫ ꯊꯕꯛꯇꯨ ꯇꯧꯅꯤꯡꯗ꯭ꯔꯒꯅ ꯅꯨꯡꯉꯥꯏꯅ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯕ ꯌꯥꯗꯧꯕ ꯃꯔꯜ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯅꯌꯨꯝ ꯄꯥꯟꯊꯣꯛꯀꯣ꯫ ꯑꯩꯁꯨꯅꯦ ꯉꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯌꯨꯝ ꯄꯥꯟꯈ꯭ꯔꯅꯤ꯫ ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯃꯤꯅꯥꯏ ꯑꯣꯏꯕ ꯉꯝꯖꯗ꯭ꯔꯤ꯫ ꯀꯅꯥ ꯈꯪꯕ ꯑꯩꯈꯣꯏꯅ ꯋꯥꯔꯤꯈꯩ ꯁꯦꯜ ꯇꯥꯜꯂꯒ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯅꯨꯡꯉꯥꯏꯕꯁꯣ꯫ ꯅꯨꯄꯤꯕꯨ ꯍꯦꯛ ꯊꯤꯈ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯉꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯅꯁꯥ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎꯀꯣ꯫ ꯈꯠꯅꯔꯝꯕꯤ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯆꯦꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯃꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯍꯣꯏꯅꯦ ꯏꯆꯦꯍꯟ, ꯑꯩꯈꯣꯏꯁꯦ ꯅꯤꯡꯉꯣꯜꯅꯤꯀꯣ꯫ ꯃꯧ ꯂꯥꯛꯂꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏꯀꯣ꯫ ꯂꯥꯛꯇꯧꯕ ꯃꯧꯗꯨꯅ ꯁꯨꯅꯤꯡꯗꯕꯤ ꯑꯣꯏꯔꯝꯂꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯈꯠꯅꯗꯣꯏꯅꯤꯀꯣ꯫ ꯑꯩꯈꯣꯏꯕꯨꯁꯨ ꯌꯨꯝꯗ ꯂꯩꯕꯤꯔꯅꯨ ꯍꯥꯏꯅ ꯇꯥꯗꯣꯏꯅꯤꯀꯣ꯫ ꯍꯣꯏ, ꯑꯗꯨꯅꯤ
ꯑꯩꯈꯣꯏꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯝ ꯂꯨꯗꯧꯔꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯏꯆꯦꯍꯟ ꯏꯆꯦꯌꯥꯏ ꯅꯣꯏ ꯑꯅꯤ ꯅꯌꯨꯝ ꯄꯥꯟꯒꯦꯁꯨ ꯄꯥꯜꯂꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯕ ꯌꯥꯗ꯭ꯔꯤ ꯂꯥꯛꯇꯧꯕ ꯃꯧ ꯑꯅꯤꯗꯣ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯈꯪꯅꯕ ꯃꯣꯏ ꯂꯥꯛꯂꯀꯥꯟꯗ ꯑꯣꯏꯅ ꯄꯥꯜꯂꯁꯨ ꯄꯥꯟꯅꯤ ꯑꯩꯗꯤ ꯊꯣꯏꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯑꯣꯏꯔꯣꯏꯀꯣ ꯃꯅꯤꯡꯒꯤ ꯏꯅꯦ ꯑꯃꯨꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯌꯦꯡꯉꯨ ꯃꯧꯒ ꯅꯤꯡꯉꯣꯜꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯅꯣꯡꯃ ꯀꯥꯡꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯤꯁꯤ ꯃꯧꯁꯤꯅ ꯇꯔꯨꯕꯤꯗ ꯑꯣꯜꯂꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯎꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯊꯣꯛꯇꯅꯕ ꯌꯨꯝ ꯄꯥꯜꯍꯧꯔꯅꯤ ꯏꯆꯦꯌꯥꯏ ꯅꯣꯏꯗꯨꯗꯤ ꯃꯧ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯌꯥꯝ ꯀꯤꯕ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯜꯂꯛꯂꯗꯤ ꯏꯊꯛ ꯊꯣꯡꯕ ꯑꯣꯏꯔꯁꯨꯅꯦ ꯍꯦꯛꯇ ꯉꯝꯊꯣꯛꯅꯗꯧꯅꯤ ꯃꯣꯏꯅ ꯂꯥꯛꯄꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯒꯦꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯒꯦꯅ ꯂꯩꯔꯤꯅꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯅꯠꯇꯦ ꯁꯣꯟꯊꯅ ꯂꯩꯔꯗꯤ ꯃꯧ ꯃꯣꯏꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯂꯧꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯣꯏꯒꯤ ꯃꯥꯡꯗ ꯁꯣꯟꯊꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯈꯪꯗꯦ ꯈꯪꯗꯦ ꯅꯣꯏ ꯑꯅꯤ ꯂꯩꯍꯧꯒꯦꯁꯨ ꯂꯩꯍꯧ ꯑꯩꯗꯤ ꯅꯨꯄꯥ ꯑꯃ ꯊꯤꯔꯅꯤ ꯑꯗꯨꯒ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯅꯤ ꯅꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯑꯍꯜꯅꯤ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯦ ꯑꯩꯗꯤ ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯀꯗꯥꯏꯗꯅꯣ ꯆꯠꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯥꯏꯖꯗꯨ ꯃꯕꯨꯡꯗ ꯀꯟꯅ ꯏꯁꯧ ꯂꯥꯡꯂꯤ ꯇꯥꯆꯣ ꯏꯅꯝꯃꯕꯨ ꯁꯤꯜꯂꯣ ꯍꯥꯏꯕꯅꯤ ꯑꯩꯁꯦ ꯊꯕꯛ ꯇꯧꯃꯟꯗꯅ ꯁꯛꯀꯁꯦ ꯂꯣꯏ ꯊꯤꯖꯤꯜꯂꯦꯕ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯗꯅ ꯑꯩꯁꯦ ꯌꯨꯝꯄꯥꯟ ꯈꯪꯗ ꯑꯔꯤꯕꯤ ꯑꯣꯏꯗꯅ ꯑꯗꯨꯝ ꯂꯩꯔꯣ ꯍꯥꯏꯔꯤꯔꯣ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯑꯉꯥꯡꯅ ꯆꯩ ꯌꯥꯝ ꯂꯩꯔꯛꯀꯅꯨ ꯅꯣꯡ ꯍꯦꯛ ꯉꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯪꯅ ꯑꯩ ꯁꯦꯟꯅꯗꯅ ꯑꯗꯨꯝ ꯂꯩ ꯑꯩ ꯁꯦꯟꯅꯗꯧ ꯃꯍꯨꯠ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯅꯌꯨꯝ ꯄꯥꯟꯊꯣꯛꯀꯣ ꯅꯪꯒꯤ ꯏꯁꯧꯗꯣ ꯑꯩ ꯇꯥꯕ ꯉꯝꯃꯛꯇ꯭ꯔꯦꯕ ꯍꯣꯏ ꯏꯁꯧ ꯂꯥꯡꯕꯤ ꯑꯩ ꯑꯃ ꯂꯩꯕꯩꯅꯤ ꯏꯃꯨꯡꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯈꯩ ꯅꯥꯟꯅ ꯂꯩꯔꯤꯁꯤ ꯏꯃꯥ ꯐꯪꯉꯤ ꯊꯕꯛ ꯌꯥꯎꯕꯤꯕ ꯅꯠꯇꯦ ꯇꯥꯆꯧꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯤꯅ ꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯍꯜꯂꯛꯄ ꯉꯥꯛꯇꯅꯤ ꯁꯤꯗꯕꯨ ꯀꯔꯝ ꯀꯥꯟꯗ ꯅꯨꯄꯥ ꯐꯪꯗꯣꯏꯅೋ ꯑꯩꯁꯦ ꯁꯤꯠꯇꯕꯤ ꯑꯔꯤꯕꯤꯅꯦꯅ ꯃꯤꯅ ꯅꯣꯛꯅꯔꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯋꯥ ꯋꯥ ꯀꯞꯊꯣꯔꯛꯂꯤ ꯀꯔꯤꯅꯣ ꯂꯥꯏꯖ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯩꯅꯦ ꯊꯕꯛ ꯌꯥꯝ ꯆꯪꯉꯣ ꯏꯃꯨꯡꯗ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯧꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯨꯁꯨ ꯑꯩ ꯉꯥꯛꯇ ꯏꯪꯅ ꯂꯩꯒꯦꯕ ꯍꯣ ꯂꯩꯕꯤꯔꯣꯏꯌꯦ ꯁ꯭ꯋꯥꯏꯗꯒ ꯑꯃꯠꯇ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯇ꯭ꯔꯕ ꯑꯩꯗꯤ ꯑꯐꯪꯕ ꯅꯨꯄꯥ ꯑꯃꯗ ꯍꯦꯛꯇ ꯆꯦꯟꯈꯤꯅꯤ ꯂꯥꯏꯖꯗ ꯋꯥ ꯈꯔ ꯆꯕꯦꯡ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯈ꯭ꯔꯤ ꯃꯆꯜ ꯆꯪꯈꯤꯕꯗꯨ ꯄꯥꯝꯍꯩꯕ ꯅꯣꯛꯂꯒ ꯂꯩꯍꯧꯏ ꯃꯁꯤꯕꯨ ꯂꯩꯁꯥꯕꯤꯁꯨ ꯐꯔꯤ ꯃꯥꯒꯤ ꯏꯁꯧꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯝ ꯇꯧꯔꯗꯤ ꯍꯌꯦꯡꯋꯥꯏ ꯃꯥꯅ ꯂꯩꯇꯧꯕ ꯏꯃꯨꯡꯗꯨꯗꯤ ꯈꯔꯗꯤ ꯋꯥꯔꯅꯤꯍꯦ ꯄꯥꯝꯍꯩꯕꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯃꯃꯥꯗꯨꯁꯨ ꯊꯣꯛꯂꯛꯂꯒ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯑꯆꯧꯕ ꯏꯃꯥꯕꯨ ꯋꯥ ꯑꯃꯇ ꯍꯥꯏꯅꯤꯡꯉꯤꯗ ꯃꯥ ꯀꯩ ꯋꯥꯅꯣ ꯌꯥꯝ ꯂꯨꯕ ꯋꯥꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤꯅꯦ ꯍꯣꯏꯅꯦ ꯂꯨꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯤ ꯑꯗꯣ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯤꯅꯣ ꯏꯃꯥꯕꯨ ꯏꯃꯧ ꯃꯁꯛ ꯎꯗꯅ ꯁꯤꯕ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯋꯥꯈꯜ ꯈꯤꯇꯁꯨ ꯈꯜꯂꯨꯅꯦ ꯅꯆꯜꯁꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯕꯒꯤ ꯃꯇꯥꯡ ꯑꯣꯏꯔꯕꯅꯤ ꯅꯪ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯅꯆꯜꯕꯨ ꯍꯥꯟꯅ ꯍꯦꯛꯇ ꯍꯣꯡꯕꯗꯨꯁꯨ ꯏꯃꯥꯅ ꯄꯥꯝꯗꯦ ꯅꯪꯅ ꯅꯨꯄꯤ ꯈꯪꯅꯕ ꯂꯩꯇꯦ ꯍꯥꯏꯔꯒꯅ ꯏꯃꯥꯅ ꯏꯆꯥꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯔꯨꯒꯦ ꯃꯃꯥꯒꯤ ꯋꯥꯁꯤꯗ ꯄꯥꯝꯍꯩꯕꯗꯨ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯑꯄꯥꯝ ꯄꯥꯝꯗ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯅ ꯋꯥ ꯀꯥꯡꯊꯣꯔꯛꯏ ꯃꯥ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯁꯤ ꯈꯔ ꯇꯞꯅ ꯈꯟꯅꯁꯤꯗ ꯄꯥꯝꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯜꯅ ꯌꯨꯝ ꯊꯦꯡꯅ ꯄꯥꯟꯗꯧꯕ ꯑꯣꯏꯔꯗꯤ ꯑꯩ ꯄꯥꯟꯗꯁꯨ ꯃꯥꯒꯤ ꯍꯥꯟꯅ ꯂꯨꯍꯣꯡꯕꯤꯔꯁꯨ ꯌꯥꯏ ꯍꯥꯏ ꯃꯗꯨ ꯌꯥꯗꯦ ꯑꯍꯜ ꯂꯃꯟ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯣꯡꯒꯗꯧꯕꯅꯤ ꯅꯪ ꯑꯃ ꯂꯩꯔꯒ ꯅꯆꯜ ꯍꯥꯟꯅ ꯍꯣꯡꯕ ꯍꯥꯏꯗꯣ ꯃꯤꯅꯁꯨ ꯀꯩꯁꯨ ꯐꯖꯅ ꯉꯥꯡꯅꯔꯣꯏ ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯄꯥꯝꯗꯦ ꯌꯥꯔꯤꯁꯤ ꯏꯃꯥ ꯈꯔ ꯂꯩꯔꯒ ꯋꯥꯗꯣ ꯐꯖꯅ ꯈꯟꯅꯔꯁꯤ ꯑꯩ ꯊꯕꯛ ꯆꯠꯅꯕ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯊꯕꯛ ꯆꯠꯄ ꯍꯥꯏꯔꯒ ꯋꯥ ꯑꯃꯇ ꯍꯪꯒꯦ ꯅꯣꯏꯒꯤ ꯊꯕꯛꯇꯨꯕꯨ ꯀꯔꯝ ꯇꯧꯔꯤꯒꯦ ꯀꯌꯥꯝꯕꯨ ꯀꯥꯟꯅꯔꯤꯒꯦꯅꯦ ꯅꯪꯕꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯌꯥꯜꯂꯤꯕ ꯎꯁꯦ ꯈꯖꯤꯛꯇ ꯅꯠꯇꯦ ꯃꯤꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯂꯥꯛꯂꯤꯕꯅꯤꯅ ꯑꯗꯨꯝ ꯀꯥꯟꯅꯩꯗ ꯍꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯆꯠꯂꯨ ꯂꯣꯏꯁꯤꯜꯂꯨꯔꯣ ꯏꯃꯥꯁꯨ ꯏꯔꯨ ꯑꯃꯨꯛꯇ ꯂꯨꯖꯔꯨꯈꯤꯒꯦ ꯉꯥꯛꯀꯤ ꯃꯇꯨꯡ ꯄꯥꯝꯍꯩꯕꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯃꯇꯥ ꯆꯥꯅꯖꯕꯤ ꯂꯩꯍꯥꯎ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯩꯍꯥꯎ ꯍꯣꯏ ꯏꯇꯥ ꯑꯩ ꯂꯥꯛꯂꯤꯌꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯇꯥ ꯃꯅꯨꯡ ꯆꯪꯉꯛꯑꯣ ꯑꯩ ꯐꯤ ꯂꯣꯏꯁꯤꯜꯂꯤꯌꯦ ꯂꯥꯏꯖꯁꯨ ꯃꯇꯥꯅ ꯀꯧꯁꯤꯜꯂꯛꯂꯕꯅꯤꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯒꯝ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯇꯥꯒꯤ ꯅꯥꯛꯇ ꯒꯤꯠ ꯐꯝꯊꯩ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯕ ꯐꯤꯁꯤ ꯂꯣꯏ ꯆꯈꯥꯏꯔ ꯊꯝꯃꯤꯁꯤꯕꯣ ꯍꯣ ꯑꯩꯅ ꯄꯨꯗꯧꯕ ꯐꯤ ꯈꯔ ꯈꯟꯗꯣꯛꯂꯤꯅꯤ ꯁꯤꯗ ꯂꯣꯏꯅ ꯊꯅꯝꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯩꯅ ꯄꯥꯝꯕ ꯐꯖꯕ ꯈꯔ ꯈꯟꯗꯣꯛꯂꯒ ꯍꯥꯟꯅ ꯊꯝꯍꯧꯒꯦ ꯇꯧꯅꯤ ꯂꯣꯏꯔꯦ ꯏꯃꯨꯡꯁꯤꯗ ꯑꯇꯩ ꯅꯆꯤꯟ ꯅꯅꯥꯎ ꯂꯩꯗꯅ ꯂꯧꯈꯤꯅꯤꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯐꯤ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯁꯥꯟꯅꯗꯅ ꯂꯩꯔꯝꯂꯤꯅꯦꯕ ꯑꯩꯅ ꯉꯥꯛꯇ ꯄꯣꯊꯥꯒꯤ ꯐꯥꯎ ꯐꯪꯗꯦ ꯅꯪꯅ ꯃꯁꯤꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯅꯦꯕ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯈ꯭ꯔꯦꯗ ꯅꯊꯟꯇꯅꯤꯅ ꯊꯕꯛ ꯐꯪꯉꯤ ꯌꯥꯎꯍꯟꯗꯦ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯁꯦ ꯏꯃꯥ ꯂꯨꯍꯣꯡꯂꯛꯄꯗ ꯊꯕꯛ ꯇꯧꯅꯕ ꯍꯥꯄꯛꯄ ꯃꯤꯅꯥꯏꯁꯤ ꯃꯉꯥꯏꯅꯤ ꯇꯧꯔꯤꯁꯤ
Mata laijagi waduda leihaudu kanni hekta nokthorei aduga matado onchinnuna wa khara haiba haurai. Ita nang nangamu wasima hekta nokningi. Ine hoina nangse yam otpiraga thambadawna. Mi hetagi mangda ka hairun amuk thajakini ai hoibagi pangtha tarabani. Hoi hoi nangbudi aina tawri myamse khangdabanina noklaga haijaribani. Aina di somda sauningli khangdri. Hoi se yare singju dum jasi ai maningdagi awathabi heklugi. Nang chakhomda changlaga kai kaino sem bhauramu. Ithanda chabata lena tawrambani. Noida laktaw so amuk tanba. Phani sanai be ma nanai loi na hona jagi. Chalo hek tawda hekluro ai chakhom changi. Lai je hek changkhibaga lehaw samaning da thokri. Aduga awathabi do lamba phangbai phangdabai tawraga heklega pusilakli. Ita ai di changi nang kari kari semage. Kobi soiri yam langano. Adai sem daw lairi myam se semo. Ai sida koina laibi yaroi thabak tawrudoini. Yare nang ga haunabi ngaktang phawpun bada janing ta da bud torkano. Thabak to yam lagana ai sumateng pangi. Aduga punna dum loishin minasi. Nungsi kreda ita singa sidi. Ai gi mating bangke hairabanina panghan batari. Ado hore namuk wai kaina torokodi yaroi he. Haijaroi ai wai ka amata haijaroi. Si sasalo shiraga chana badawsi. Asumna mata anidu singju saba loiraga laijagi yumda laklaga punna thabak tawminarami. Laijagi mamana lehau puraklaga thabak tawhalina kana ngangli. Nangbuna maidu ikaidabra haibanida. Migidi sumba thabaksi yahonba nati. Nangni hekta puraklaga thabak sizinaribado thuna to. Leihauda muk onchilaga bema lehau chalo nakho changthoklu nata maina tawjani icha mukwani ine yanida loidaure siloshelaga ai swala dawni. Itada chaibiruno aina lake yani na haibaini. Hoini adu oirasu ine nungaiti. Ta thoina mu ukraga nungai bahaunadi. Kaisu khalloida ine. Leihauna yadaduna thabak pumba mataga punna loishinminari. Aduga masu mayam hankre. Matam kharagi dongni. Ngasidi thariktu make kana semlaga lairi. Machena tawribadu ngasaidigi manau aniduna yengduna lairibani. Iche nangbu kadai chatoino. Ho nataygi tung inkragi ngasidagi. Noisu nungaina lehauro. Aisu ada nungaina leiruragi. Machin yawi thoinuna sat hairi. Ichigi nasu kuthiduda yaragliba nupadabu kananone. Eidi masak amuktabu khangningreda. Thoinoa nang sigera. Aina ngasaidigi harau harau lairibase saunaba silakan. Chalo nangi tawdobu karino tawraga lairuso. Hoi adu iche uhamade haibige. Mara lairena mige tombidi oikinuko. Atombise mina nungsidabaniko. Aduna nupa phana leitrasu aite tombi oibidi ngamjaroi. Atombi oidosaru yumda aribi oiraga maumayamga khara khatna khara launa tawraga leijage. Manauna hairakba wasida thariktu brang hekta saugatli. Aduga manauda thini hekta chairei. Hai ngarani na kha nangna kai khangye ha aina tawba thabakti yelakkanu. Atombi oigera ahan oigera aigi kusini. Mashida nangna ahepa saraga wangang domnati. Nangda soidana bohno asi hairamlaga thongal tamna thokri. Tombidi machega manauga nangangnari mayamdu domin taduna leirambani. Mache hek thokhibaga thoinudo onchilaga chaiboi ngangboi tawna hairi. Nangmasune ahepa sabase othok naikri. Mige pamadi yetpiruno. Ichesu manna nungairani pamjare haiba nupado khalagani leidoisi. Aisu aina pama nupada leini. Si hairamlaga tombisu phet tawduna imung changkri. Thoinudi machi ani changduna ngangsilakpasida karinungi wa hairugano haina khalaklami. Moigi phanaba haibiraga aingonda phattaba mukta halamine. Nupa thibabu moina pam hekta thingne nungairani yam. Nupaduna pambiraktrakan hayeng wai wajage na hauri. Somda jelani na tholakpa thariksu nupa amana ngaiduna leibadu uraduna nupadugi nakta changi. Takula horen inamana aibo mukta thoraklabadi aiti yaroidabani. Takulana haimanbadagi yarabane aisu. Masida mok aibo laga thamladi. Nupi iti kutawbane aidi. Kullasi hanadagi nupi ani leirabani. Machasu ahum leirabani. Adubu mamit ngawbu nupa oibana. Tharikpo mok moithem tawraga launa bohatnabani. Thari nangbu kaisu bakai kanu kaidoge. Nanama anido pahamdabagini. Aina nangbu lawbu laklibasi. Wari konchi chanaba tawrsi. Ngasidagi nangbu nungaina thamlagi. Harauna leirurasi. Anidu mafamduda koina leitre chatpa hauri. Lambi chatna tharikna wa khara so hairi. Takula aigi sana khara hani sadawni.
ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯂꯩꯕꯗꯒꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯁꯛꯀ ꯌꯥꯝ ꯐꯖꯊꯣꯛꯏ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯍꯣꯏꯅꯦ ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯂꯩꯔꯒ ꯂꯩ ꯑꯩ ꯂꯩꯔꯤꯕꯁꯦ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯒꯦ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯌꯨꯝꯒꯤ ꯃꯤꯅ ꯑꯩ ꯂꯥꯛꯄꯗ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗꯣ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ ꯑꯗꯣ ꯇꯥ ꯀꯨꯜꯂꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯊꯔꯤ ꯑꯉꯥꯡꯒꯤ ꯋꯥꯗꯤ ꯅꯪꯒꯕꯨ ꯆꯍꯤ ꯏꯈꯦꯠ ꯈꯦꯠꯅꯔꯝꯗꯧ ꯃꯥꯟꯗꯦꯗ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯑꯩꯅ ꯀꯝꯗꯧꯕ ꯀꯔꯤꯅꯣ ꯀꯝꯗꯧꯕ ꯍꯥꯏꯕ ꯅꯪꯁꯨ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯩꯖꯅꯤ ꯀꯨꯜ ꯑꯁꯤ ꯊꯥꯔꯤꯛꯀ ꯌꯦꯡꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯍꯜ ꯑꯣꯏꯔꯤ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯃꯔꯜ ꯂꯩ ꯈꯪꯕꯅ ꯊꯥꯔꯤꯛꯅ ꯀꯨꯜꯂꯗ ꯌꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯁꯣꯝꯗꯅ ꯁꯅꯥꯔꯩꯗꯨ ꯀꯩꯊꯦꯜ ꯀꯥꯔꯛꯄꯅꯤ ꯃꯅꯤꯁꯨ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯅꯤ ꯍꯦꯛ ꯎꯕꯒ ꯁꯅꯥꯔꯩꯗꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯨꯝ ꯐꯤꯔꯥꯜ ꯆꯥꯏꯗ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯐꯥꯔꯒꯔ ꯀꯩꯅꯣ ꯍꯦꯛꯇ ꯂꯩꯁꯤꯜꯂꯒꯦ ꯀꯨꯏꯅ ꯑꯔꯤꯕꯤ ꯑꯣꯏꯗꯨꯅ ꯂꯩꯗꯧ ꯁꯔꯨꯛ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯅꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯤ ꯃꯅꯤꯁꯨ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯤꯕ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯃꯤꯗꯤ ꯑꯣꯏꯔꯝꯗꯦ ꯏꯕꯦꯝꯃꯕꯨ ꯀꯅꯥꯅꯣ ꯑꯩꯕꯨ ꯍꯥꯟꯅ ꯈꯪꯕꯤꯕ꯭ꯔꯣ ꯈꯪꯖꯗꯦꯗ ꯑꯗꯣ ꯇꯥꯗꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯤꯒꯦ ꯃꯅꯤ ꯀꯧꯖꯩ ꯏꯆꯜꯒꯤ ꯃꯤꯡꯗꯤ ꯑꯩꯒꯤꯗꯤ ꯁꯅꯥꯔꯩ ꯀꯧꯏ ꯑꯗꯨ ꯇꯥꯗ ꯄꯣꯠ ꯂꯩꯕ ꯂꯣꯏꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩꯒ ꯑꯗꯨꯝ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ ꯑꯅꯤꯗꯨ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯂꯤ ꯁꯅꯥꯔꯩꯅ ꯃꯅꯤꯗ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯖꯤꯜꯂꯤ ꯃꯅꯤꯁꯨ ꯑꯗꯨം ꯀꯩꯁꯨ ꯍꯥꯏꯗ ꯇꯥꯗꯨꯅ ꯆꯠꯂꯤ ꯃꯅꯤꯒꯤ ꯌꯨꯝꯁꯨ ꯌꯧꯗꯧꯔꯤ ꯑꯗꯨꯅ ꯃꯅꯤꯗꯨ ꯁꯅꯥꯔꯩꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯁꯅꯥꯔꯩ ꯑꯩꯁꯨ ꯌꯨꯝ ꯌꯧꯔꯦ ꯂꯩꯍꯧꯔꯒꯦ ꯅꯪꯁꯨ ꯆꯠꯂꯨ ꯍꯣꯏ ꯇꯥꯗ ꯂꯩꯕꯤꯍꯧꯔꯣ ꯃꯅꯤ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯅꯥꯔꯩꯗꯨ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯂꯤ ꯑꯗꯨꯒ ꯃꯅꯤꯅ ꯆꯪꯈꯤꯕ ꯌꯨꯝꯗꯨꯗ ꯃꯥꯁꯨ ꯆꯪꯁꯤꯜꯂꯤ ꯃꯥꯅ ꯍꯦꯛ ꯆꯪꯕꯒ ꯏꯕꯦꯂꯩꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯝꯃꯤ ꯍꯩꯃꯥ ꯕꯦꯝꯃꯥ ꯅꯪꯗꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯑꯆꯧꯕꯒ ꯂꯥꯛꯃꯤꯟꯅꯕ ꯑꯣꯏꯗꯣꯏꯔꯣ ꯁꯅꯥꯔꯩꯁꯨ ꯏꯀꯥꯏ ꯈꯪꯗꯗꯨꯃꯛ ꯈꯨꯝꯃꯤ ꯍꯣꯏ ꯃꯥ ꯇꯥ ꯃꯅꯤꯅ ꯆꯦꯜꯂꯁꯤꯅ ꯍꯦꯛꯇ ꯆꯦꯜꯂꯛꯂꯕꯅꯤ ꯅꯃꯣ ꯈꯨꯔꯨꯝꯖꯔꯤ ꯃꯥ ꯍꯥꯏꯔꯒ ꯍꯦꯛꯇ ꯐꯝꯊꯈꯤ ꯁꯅꯥꯔꯩ ꯆꯪꯉꯛꯑꯦ ꯍꯥꯏꯕ ꯈꯪꯗꯕꯅꯤ ꯃꯅꯤꯗꯤ ꯑꯗꯨꯕꯨ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯃꯥꯗꯤ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯧꯁꯤꯗꯤ ꯍꯧꯒꯠꯂꯨ ꯑꯩꯗꯤ ꯏꯃꯧ ꯄꯥꯝꯂꯕꯅꯤ ꯏꯆꯥꯁꯦ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦꯗ ꯃꯃꯥ ꯑꯩꯁꯦ ꯏꯃꯧ ꯄꯥꯝꯂꯦ ꯈꯪꯕꯒꯤ ꯏꯃꯧ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯅꯦ ꯏꯕꯦꯂꯩꯗꯤ ꯃꯊꯟꯇ ꯋꯥꯈꯜ ꯁꯥꯒꯠꯄꯗꯨꯗ ꯃꯅꯤꯅ ꯋꯥ ꯁꯦꯡꯗꯣꯛꯅꯕ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯁꯅꯥꯔꯩꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯅꯦꯝꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯨ ꯉꯁꯤꯗ ꯊꯦꯡꯅꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣ ꯅꯨꯄꯤꯁꯤꯁꯨ ꯉꯝꯕ ꯉꯝꯃꯤꯅꯦ ꯑꯣꯟꯊꯣꯛꯅ ꯀꯤꯖꯈ꯭ꯔꯦꯗ ꯑꯩꯗꯤ ꯃꯥꯅ ꯃꯊꯟꯇ ꯋꯥ ꯉꯥꯡꯂꯤꯉꯩ ꯊꯣꯏꯅꯨꯅ ꯃꯅꯤꯡꯗꯒꯤ ꯀꯟꯅ ꯍꯦꯛꯇ ꯀꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯃꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯌꯦꯡꯍꯧꯕꯤ ꯀꯔꯤꯅꯣ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯍꯣ ꯇꯥꯆꯧꯅ ꯑꯉꯥꯎꯕꯗꯧꯅ ꯅꯊꯟꯇ ꯋꯥ ꯉꯥꯡꯂꯝꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯅꯄꯥꯈꯠꯇꯅ ꯇꯧꯕꯅꯤ ꯌꯥꯔꯦ ꯆꯪꯉꯝꯇ ꯑꯩꯅꯦ ꯉꯛꯇ ꯏꯪꯅ ꯂꯩꯒꯦ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯏ ꯀꯦꯠꯂꯦ ꯀꯩꯗꯧꯒꯦꯅ ꯍꯪꯕꯤꯒꯦ ꯇꯧꯕꯅꯤ ꯍꯥꯏꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤꯅ ꯆꯦꯜꯂꯛꯄ ꯅꯨꯄꯤꯗꯨ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯂꯨꯔꯤ ꯃꯄꯥꯗꯨ ꯍꯦꯛ ꯍꯜꯂꯛꯄꯒ ꯊꯥꯔꯤꯛ ꯆꯦꯟꯈꯤꯕꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯝꯃꯤ ꯍꯥꯏꯅ ꯏꯕꯦꯂꯩꯅ ꯄꯥꯎ ꯇꯝꯂꯔꯤ ꯁꯥꯃꯨꯗꯨ ꯍꯔꯥꯎꯗꯣꯏꯔꯥ ꯅꯣꯛꯇꯣꯏꯔꯥ ꯈꯪꯗ꯭ꯔꯤ ꯇꯨꯃꯤꯟ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯗꯨꯅ ꯂꯩ ꯏꯕꯦꯂꯩ ꯅꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯥ ꯃꯌꯨꯝꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯍꯥꯏꯌꯨ ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤ ꯍꯧꯖꯤꯛꯄꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯨ ꯑꯩꯈꯣꯏꯅ ꯉꯝꯂꯣꯏ ꯑꯗꯨꯅ ꯀꯣꯟꯅ ꯉꯝꯂꯒ ꯃꯥꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯈꯔ ꯇꯝꯂꯁꯤ ꯀꯔꯤꯅꯣ ꯃꯥꯁꯨ ꯏꯆꯥꯅꯤ ꯂꯩꯕ ꯂꯩꯇꯕ ꯍꯪꯕꯤꯁꯤ ꯏꯆꯥꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯧꯅꯕꯗꯣ ꯑꯩ ꯄꯥꯝꯖꯗꯦ ꯏꯕꯦꯂꯩꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯃꯅꯤꯕꯨ ꯍꯥꯟꯅ ꯍꯣꯡꯂꯤ ꯑꯗꯨꯒ ꯊꯥꯔꯤꯛꯄꯨꯁꯨ ꯄꯤꯛꯅ ꯑꯗꯨꯝ ꯂꯨꯍꯣꯡꯕꯤꯈ꯭ꯔꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯁꯅꯥꯔꯩꯗꯨ ꯀꯟꯅ ꯏꯁꯧ ꯇꯧꯔꯤ ꯉꯝꯖꯗ꯭ꯔꯦ ꯃꯤꯔꯦ ꯃꯌꯥꯝ ꯊꯥꯛꯄꯁꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟ ꯆꯥꯔꯅꯤ ꯅꯣꯏꯁꯨ ꯅꯣꯏꯅ ꯊꯣꯛꯄ ꯂꯩꯔꯣ ꯑꯩꯈꯣꯏꯗ ꯀꯥ ꯑꯃꯠꯇ ꯌꯦꯠꯄꯤꯔꯛꯂꯅꯨ ꯁꯅꯥꯔꯩꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯣꯝꯕꯤꯗꯤ ꯇꯥꯕ ꯋꯥꯁꯤꯜꯂꯛꯂꯤ ꯑꯗꯨꯅ ꯃꯥꯁꯨ ꯃꯆꯤꯟ ꯈꯨꯝꯂꯛꯂꯤ ꯀꯩꯅꯣ ꯏꯅꯝꯃꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯔꯦꯝ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯣ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯇꯣꯉꯥꯟ ꯍꯦꯛꯇ ꯆꯥꯅꯕ ꯋꯥ ꯍꯥꯏꯅꯦ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯑꯩꯅ ꯏꯃꯨꯡꯁꯤꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯅꯥꯁꯨ ꯏꯇꯦꯡ ꯄꯥꯡꯕꯤꯕ ꯅꯠꯇꯦ ꯂꯦꯝ ꯆꯥꯕ ꯄꯥꯝꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ ꯍꯣ ꯆꯥꯅꯤꯡꯂꯗꯤ ꯑꯗꯨꯝ ꯆꯥꯕꯤꯈꯣ ꯑꯩꯈꯣꯏꯁꯨ ꯊꯣꯛꯄ ꯇꯧꯔꯒ ꯂꯩꯖꯒꯦ ꯑꯣꯟꯁꯤꯟꯅꯕꯗ ꯂꯦꯝꯗꯦ ꯌꯥꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯁꯅꯥꯔꯩꯗꯤ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯈꯨꯗꯛꯇꯨꯗ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯍꯣꯟꯖꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯃꯀꯨ ꯃꯅꯦꯝ ꯂꯩꯇꯕꯅ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯆꯠꯊꯣꯛꯅꯔꯨꯕ ꯃꯌꯥꯝꯁꯨ ꯍꯟꯖꯤꯟꯅꯔꯛꯂꯤ ꯁꯅꯥꯔꯩꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯛꯂꯤ
ꯕꯥꯕꯥ ꯏꯃꯥ ꯅꯃꯧ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯆꯥꯖꯔꯒꯦ ꯄꯥꯕ ꯍꯣꯏꯁꯨ ꯑꯩꯈꯣꯏꯗ ꯌꯦꯠꯄꯤꯔꯅꯨ ꯉꯝꯅꯕꯗꯨꯝ ꯇꯧꯕꯤꯔꯣ ꯍꯩꯃꯧ ꯀꯩꯅꯣꯅꯦ ꯅꯣꯏꯕꯣ ꯄꯨꯟꯅ ꯆꯥꯕꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯃꯤꯔꯦꯝ ꯊꯥꯛꯄꯗ ꯑꯩꯁꯨ ꯉꯝꯗ꯭ꯔꯤ ꯏꯄꯥꯝꯗꯒꯤ ꯍꯥꯞꯄꯤꯔꯛꯄ ꯁꯅꯥ ꯂꯨꯄꯥꯁꯨ ꯀꯥꯏꯗꯨꯅ ꯆꯥꯕꯗ ꯂꯣꯏꯁꯤꯜꯂꯛꯂꯤ ꯈꯔ ꯂꯩꯔꯗꯤ ꯄꯨꯖꯔꯛꯄ ꯄꯣꯠꯆꯩ ꯈꯔꯁꯤꯁꯨ ꯀꯥꯏꯈꯤꯕ ꯇꯥꯔꯤ ꯑꯗꯨꯅ ꯃꯁꯤ ꯇꯧꯗ꯭ꯔꯤꯉꯩ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯍꯥꯏꯖꯕꯅꯤ ꯏꯃꯨꯡꯁꯤꯁꯨ ꯊꯕꯛ ꯁꯨꯅꯤꯡꯕ ꯃꯤꯁꯨ ꯌꯥꯎꯗꯦꯗꯣ ꯑꯍꯜꯁꯨ ꯑꯉꯥꯡꯁꯨ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯁꯤꯗꯤ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯗꯨ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯁꯅꯥꯔꯩꯅ ꯍꯥꯏꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯆꯨꯝꯂꯤꯕꯅꯤ ꯑꯗꯨꯅ ꯑꯍꯜ ꯑꯅꯤꯗꯨ ꯀꯩꯁꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ ꯑꯇꯩ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯑꯆꯨꯝꯕ ꯍꯥꯏꯔꯛꯂꯕꯅꯤꯅ ꯀꯅꯥꯁꯨ ꯀꯩꯁꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅꯕꯨ ꯐꯅꯤ ꯈꯜꯂꯕꯗꯤ ꯑꯄꯥꯝꯕꯗꯨ ꯇꯧ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯇꯧꯔꯒꯦ ꯍꯣꯏꯅꯦ ꯑꯗꯨꯝꯅꯕꯨ ꯇꯧꯔꯗꯤ ꯏꯃꯨꯡꯁꯤ ꯅꯨꯡꯉꯥꯏꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯤ ꯂꯩꯔꯝꯕ ꯑꯍꯜ ꯅꯍꯥ ꯄꯨꯝꯕꯁꯨ ꯃꯊꯪ ꯃꯊꯪ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯑꯗꯨꯕꯨ ꯇꯣꯝꯕꯤꯗꯤ ꯃꯄꯥꯟꯗ ꯃꯊꯟꯇ ꯂꯩꯍꯧꯔꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯌꯨꯝꯗꯨ ꯊꯥꯗꯣꯛꯂꯒ ꯊꯣꯛꯂꯛꯂꯤ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯝꯗꯅ ꯑꯩꯁꯦ ꯃꯥꯡꯂꯕꯅꯤ ꯆꯔꯥ ꯍꯦꯟꯗꯅ ꯁꯤꯗꯧ ꯁꯔꯨꯛ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯨꯡ ꯍꯦꯛꯇ ꯏꯟꯅꯈ꯭ꯔꯒꯦ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯂꯩꯁꯤꯟꯈ꯭ꯔꯒꯦ ꯏꯆꯦꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯂꯝꯕꯤꯗ ꯀꯅꯥ ꯂꯥꯛꯄ ꯍꯥꯏꯅ ꯀꯟꯅ ꯌꯦꯡꯂꯤ ꯇꯣꯝꯕꯤꯗꯨ ꯂꯥꯏꯅ ꯆꯥꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯄꯥ ꯑꯃꯗꯤ ꯂꯥꯛꯄ ꯎꯔꯤ ꯃꯗꯨꯗꯒꯤꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯤ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯨꯄꯥꯗꯨꯒꯤ ꯃꯥꯡꯗ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯤ ꯍꯦ ꯅꯨꯄꯥ ꯅꯪ ꯉꯁꯤꯗꯤ ꯑꯩꯕꯨ ꯄꯨꯗꯨꯅ ꯅꯌꯨꯝꯗ ꯆꯠꯇꯧꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯤ ꯇꯥꯟꯅꯕ ꯂꯥꯎꯔꯒ ꯀꯩꯅꯥ ꯀꯜꯍꯟꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯀꯔꯝꯕꯅ ꯐꯩ ꯍꯥꯏꯗꯨ ꯈꯜꯂꯨ ꯅꯨꯄꯥꯗꯨ ꯄꯥꯝꯍꯩꯕꯅꯤ ꯅꯨꯡꯗꯥꯡꯁꯤꯗ ꯅꯨꯄꯤ ꯑꯃ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯄꯁꯤꯗ ꯃꯥꯗꯤ ꯀꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯂꯥꯏꯔ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯌꯥꯝ ꯀꯤꯅ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯅꯅꯥꯏꯗꯤ ꯀꯩꯁꯨ ꯂꯥꯟꯖꯗꯦ ꯑꯗꯨꯒ ꯏꯕꯦꯝꯃꯕꯨ ꯌꯨꯝꯗ ꯄꯨꯕꯁꯨ ꯉꯝꯖꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯄꯥꯝꯍꯩꯕꯗꯨ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨ ꯇꯣꯝꯕꯤꯅ ꯐꯥꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯇꯣꯝꯕꯤꯗꯨ ꯃꯤ ꯇꯥꯅꯕ ꯀꯣꯏꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯝꯃꯤ ꯇꯣꯝꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯤ ꯈꯔꯁꯨ ꯊꯣꯛꯂꯛꯂꯤ ꯍꯩ ꯇꯣꯝꯕꯤ ꯀꯩꯗꯧꯔꯦ ꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ ꯏꯄꯜ ꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯗꯣ ꯈꯟꯅꯕꯤꯌꯨ ꯍꯥꯏꯔꯒ ꯃꯄꯤ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯇꯧꯔꯒ ꯀꯞꯁꯤꯟꯅꯔꯛꯂꯤ ꯍꯦ ꯅꯨꯄꯥ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯌꯨ ꯅꯨꯄꯥ ꯈꯔꯅ ꯄꯥꯝꯍꯩꯕꯕꯨ ꯐꯨꯅꯕꯁꯨ ꯇꯧꯔꯛꯂꯤ ꯃꯁꯤ ꯎꯕꯗ ꯄꯥꯝꯍꯩꯕꯗꯨ ꯃꯁꯥ ꯏꯊꯛ ꯇꯛꯀꯠꯂꯤ ꯋꯥ ꯉꯥꯡꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯌꯥꯝ ꯅꯨꯄꯥꯗꯨ ꯐꯨꯔꯒꯨꯝꯁꯤ ꯇꯣꯝꯕꯤꯒ ꯀꯩꯅ ꯍꯦꯛꯇ ꯀꯜꯂꯁꯤ ꯑꯗꯨꯅ ꯏꯁꯝ ꯁꯝꯃꯤ ꯃꯌꯥꯝꯗꯨꯁꯨ ꯌꯥꯏ ꯌꯥꯏ ꯍꯥꯏꯅ ꯂꯥꯎꯅꯔꯛꯂꯤ ꯄꯥꯝꯍꯩꯕꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗ ꯄꯥꯝꯗ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯇꯣꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯀꯩꯅꯥ ꯀꯠꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯥꯝꯍꯩꯕꯗꯨ ꯇꯣꯝꯕꯤꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯃꯆꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯀꯣꯛ ꯄꯥꯏꯔꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯩꯕꯨ ꯍꯤꯡꯗꯨꯅ ꯂꯩꯈꯤꯒꯗ꯭ꯔꯣ ꯃꯄꯥ ꯌꯥꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯂꯨꯕ ꯉꯝꯕ ꯅꯠꯇꯦ ꯏꯕꯦꯂꯩ ꯑꯩ ꯄꯦꯟꯗ꯭ꯔꯦꯅꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯍꯥꯏꯔꯝꯒꯅꯤ ꯃꯄꯥ ꯇꯣꯛꯂꯨ ꯌꯥꯔꯦ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯤꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯂꯨꯕ ꯉꯝꯂꯔꯣꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯇꯣꯉꯥꯟ ꯍꯦꯛ ꯆꯥꯕꯗꯩ ꯁꯥꯃꯨꯒꯤ ꯏꯕꯦꯂꯩꯒꯗꯨ ꯁꯣꯜꯂꯕꯁꯨ ꯁꯣꯟꯅ ꯃꯕꯨꯛ ꯊꯥꯛꯄ ꯉꯝꯅꯕ ꯋꯥꯅ ꯊꯕꯛ ꯁꯨꯔꯕꯅꯤ ꯃꯄꯥ ꯃꯃꯥꯅ ꯁꯨꯔꯤꯕꯗꯨ ꯅꯣꯡꯃꯇ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯦ ꯊꯝꯃꯧꯒ ꯊꯣꯏꯅꯨꯒꯗꯨ ꯃꯁꯤꯒꯤ ꯃꯍꯨꯠ ꯃꯈꯣꯏꯅ ꯄꯥꯝꯕ ꯄꯣꯠ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯗ ꯍꯦꯟꯅ ꯁꯥꯎꯖꯤꯜꯂꯤ ꯅꯣꯡꯃꯗꯤ ꯁꯥꯃꯨꯗꯨ ꯌꯥꯝ ꯀꯟꯅ ꯉꯝꯂꯝꯗꯦ ꯍꯣꯏ ꯅꯣꯏꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦꯅꯦ ꯊꯣꯏꯅꯨ ꯃꯃꯥ ꯅꯈꯣꯏꯕꯨ ꯊꯥꯗꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯏꯕꯦꯂꯩꯗꯨ ꯏꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯃꯨꯕꯨ ꯇꯞꯅ ꯇꯧꯗꯨꯅ ꯏꯁꯤꯡ ꯄꯤꯊꯛꯄꯤꯔꯝꯃꯤ ꯃꯃꯥ ꯑꯩꯁꯦ ꯍꯤꯡꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦꯅꯦ ꯅꯆꯥꯁꯤꯡꯗꯨ ꯂꯣꯏꯅ ꯀꯧꯁꯤꯜꯂꯛꯎꯅꯦ ꯑꯃꯨꯛꯇ ꯃꯁꯛꯁꯤꯡꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯍꯧꯒꯦ ꯏꯕꯦꯂꯩ ꯀꯞꯂꯒ ꯀꯔꯤꯅꯣ ꯃꯄꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯁꯤꯕ ꯌꯥꯗꯦ ꯅꯆꯥꯁꯤꯡꯁꯨ ꯌꯨꯝꯗ ꯑꯃꯠꯇ ꯂꯩꯇꯦ ꯁꯤꯔꯕꯁꯨ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯅꯆꯥ ꯐꯠꯇꯕ ꯃꯌꯥꯝꯁꯤꯒ ꯑꯩ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯅ ꯌꯦꯡꯊꯔꯛꯄꯗ ꯁꯥꯃꯨꯗꯨ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯏꯕꯦꯂꯩꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯄꯨꯟꯅ ꯊꯋꯥꯏ ꯊꯥꯃꯤꯟꯅꯔꯝꯃꯤ ꯉꯥꯛ ꯂꯩꯔꯒ ꯃꯆꯥ ꯃꯃꯧꯁꯤꯡꯗꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯥꯛ ꯀꯞꯅ ꯂꯥꯎꯅ ꯇꯧꯔꯝꯃꯤ
Kuina adum leibadi yadabana mama mapa anigi mathau mangam loisinkhri. Haujipu babasu imasu leitrabanina aisu khare leirabadi moina soidana. Yumsidagi tathoraklani. Adna aisu athubada yum pandaba yade. Thoinuna khanbagum thamboksu somda matanta wakhal khalami. Moi leitrabanina aisu sinjau paibi mungamagi machanupi lauraga yawang ilagan oina leikragi. Masida leirabadi kangduna sibu soidrei. Asomna makoina pamba matung inna thamboksu thangnaba khulda yawang induna leikri. Aduga thoinusu anganga maparaga mayum pankri. Makoigi imungi phajadaba warina khulgi mi khudingna warinaki.